ꯑꯩꯒꯤ ꯏꯄꯥꯗꯣ ꯕꯦꯟ ꯈꯣꯡꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯐꯠꯇꯕꯗ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯕꯦꯟꯒꯤ ꯃꯆꯤꯟꯗꯨꯅ ꯈꯅꯥꯎꯗ ꯂꯦꯡꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤ ꯅꯪꯅ ꯀꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯈꯤꯗ꯭ꯔꯦꯗꯅ Oi, napunsido pa mo yang mga ano? Ay achumbagidamaktadi siba kiba mi nate. Tawning mamapam na tawrakpada ay mayok na gena lepi. Oi, bemagi si. Ikhoy de yam usitam no di yawri ne ko. Usit na ba thabak khara tawbiyo? Mi magi standard lepa haibase mi duna tawthorakpadu na takpan. Newspaper ki heading da oza nupi ma moina kaptuna hala mega du yam pamai mong ni ne. Achumba chachaba mi amabu hekta hatte khalli basom asaba na harang hai bai khangse asaba ga na tu salam to khuni ko za headmaster science hi tawge haibra tawroi haibra ai dinga saina haija khrabadu songi pabung da su tambi school asigi aswaiba singse samjantre bhaubadi ai sign tawba ngam nang yam phawre ne salage hey kaino indoi do nang nakok du ka pro kaino nang ngangi do kaino tap tap phai kanu za no dong tainer kani ko ja school se saw lo ro se sien mem nam se le re oja sina sie sidang ngasubak sign to biro ga dine khoi oja gi su khoi na khangna dum to jarake school asi sabada changkiba statement account ma ingon da bisan biro ai senpham do hatuk jari ye yam lingi ne khoi ve mu si de aduga karigumba henjan hapchala aba ai ba phatte hai gan masi losin ma phani masi yaw ka mar ga mu pai yo masi to yo pai kai no nang do masi la dia pumur boy pak pa hojiki nupi du di mawong ne pak henjan ba yaro kari no mi makal nang ju chwai gi grade ne na puraga thamoi chonda ga da wa ngak tangang jele tanbam yaw chale da ai karai dagi nupi du urubu dagi ai gi thamoi ga se loi son thagaram ni me adubu nang na ni ga porakoni na kalak ngangoni yadhe adu nang gi school sabagi bill du pak phangado mandebu oh se nang chwai le horo May I come in, madam? Yes, come in. Madam. Pamo. Mingdi Nauksa. Hoi. Nang ni ne, ngasi join tawdoi ko. Oh, ma'am. Nasin na naw kaya no? Ani ni ma'am. Kaino na samdu de? Police na ba? Ma'am. Ai se. Yade di yade. Namit tang bro. Lambi da sogri yung budong na yung iba police mayam se nang namit to udro. Madam, a certificate. Karino certificate de? File do the yaw ni. Madam, ai se sam kakpa yada ba. Laina laiba nang na kamay na police oy ba? Madam, sidi Supreme Court ke ya bai matung in ne. Thak yam wang ba laina ni ne. Kari laina no ne nang gisiba. Eczema atopic dermatitis. Maming bauti phajari ne. Hongdong na uchi chai hui na bu thi bu chai Tasinkai, hinjang thilai ni saksaraba. Sadrida. Tamo sida. Injang manam siga aina thongdriba chak siga. Kaidawre haujipu thongdradi. Aise mafam marang khangdana ne. Nungtin se tumdana leramba. Aise ngawrabra na doctor da amta hangmusira na khalamiba. Tasinkai na ngawa saido aina pamdanabro. Ain haije serious ne.
ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯃꯤꯅ ꯃꯑꯣꯡ ꯇꯧꯔꯦ ꯍꯥꯏꯅꯔꯦ ꯑꯗꯨꯗꯤ ꯀꯨꯏꯔꯦꯅ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯇꯤꯡꯇꯤꯡ ꯑꯩꯒꯤ ꯑꯍꯣꯡꯕꯁꯦ ꯀꯔꯤꯒꯤꯗꯤ ꯊꯦꯡꯅꯩ ꯑꯍꯣꯡꯕꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯑꯩꯅ ꯐꯅ ꯉꯥꯎꯖꯩ ꯇꯥꯁꯤꯈꯩꯅ ꯊꯧꯑꯣꯏꯗꯕꯗꯣ ꯑꯗꯨꯝ ꯊꯧꯑꯣꯏꯗꯅ ꯂꯩ ꯀꯔꯤ ꯆꯠꯅꯔꯤꯒꯦ ꯅꯪ ꯉꯥꯡꯉꯤꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯀꯣꯛ ꯊꯣꯛꯇ꯭ꯔꯤ ꯉꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯗꯥꯡꯒ ꯆꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯗꯨꯅꯅꯤꯅꯦ ꯅꯨꯡꯊꯤꯟꯗ ꯄꯨꯡꯇꯨꯝ ꯇꯨꯝꯃꯦ ꯍꯥꯏꯗꯣ ꯉꯥꯏꯈꯣꯅꯦ ꯇꯥꯁꯤꯈꯩ ꯅꯣꯏ ꯅꯃꯥꯟꯅꯕ ꯇꯥꯈꯨꯟꯃꯨꯗꯣ ꯄꯣꯠ ꯈꯔ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯦ ꯅꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯣ ꯅꯨꯡꯊꯤꯟ ꯇꯨꯝꯃꯦ ꯍꯥꯏꯗꯣ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯅꯣ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯇꯨꯀꯠꯆꯩꯍꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯗꯦꯗ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯄ ꯌꯥꯕ ꯋꯥꯔꯅꯤ ꯐꯔꯦ ꯆꯠꯂꯣꯁꯦ ꯅꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯒꯅꯦ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯈꯜꯂꯣꯏꯌꯦ ꯀꯩꯁꯨꯁꯨ ꯇꯧꯁꯨ ꯇꯧꯗꯅ ꯑꯗꯣ ꯇꯥꯁꯤꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯀꯣ ꯑꯣ ꯐꯔꯕꯅꯦ ꯑꯗꯨ ꯐꯔꯕꯅꯦ ꯑꯦꯁꯦꯞ ꯑꯥꯏ ꯂꯚ ꯌꯨ ꯅꯠꯇꯅ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯥꯅ ꯅꯥꯔꯤꯁꯤꯅ ꯀꯣꯆꯨꯋꯥ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯂꯣꯟꯖꯜꯂꯛꯏꯗꯨꯅ ꯁꯣꯝꯕꯨ ꯀꯗꯣꯝ ꯆꯠꯄꯤꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯕꯤꯔꯝꯃꯤꯁꯤꯅ ꯁꯦꯜ ꯍꯪꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯄꯣꯁ ꯇꯥꯗ꯭ꯔꯕꯣ ꯁꯦꯜ ꯂꯧꯕ ꯆꯠꯄ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯀꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯖꯔꯕꯗꯣ ꯑꯣ ꯌꯥꯝ ꯈꯪꯒꯜꯂꯕꯗꯨ ꯑꯩ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯐꯖꯜ ꯈꯥꯟ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯑꯗꯒꯤ ꯁꯦꯜ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯏꯁ ꯋꯥ ꯊꯩꯗꯣꯛꯅꯒꯨꯝꯁꯤꯀꯣ ꯉꯛꯀ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯥꯅꯅꯤꯀꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯌꯥꯝ ꯂꯨꯕ ꯃꯤꯁꯟꯅꯦ ꯑꯩꯅ ꯆꯠꯀꯗꯣꯏꯁꯦ ꯑꯟꯗꯔꯁꯇꯦꯟ ꯌꯥꯝꯅ ꯂꯨꯕ ꯃꯤꯁꯟ ꯑꯣꯏꯅꯤꯀꯣ ꯉꯁꯥꯏꯅꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯧꯕ ꯅꯨꯄꯤꯗꯣ ꯒꯦꯠꯇ ꯉꯥꯏꯗꯅ ꯂꯩꯍꯧꯔꯕꯅꯦ ꯂꯥꯎ ꯊꯥꯖꯗ꯭ꯔꯒꯅꯦ ꯌꯦꯡꯉꯨ ꯂꯥꯎꯕ ꯀꯩꯅꯣ ꯀꯅꯥꯅꯣ ꯁꯦ ꯂꯥꯛꯏꯗꯣ ꯂꯥꯛꯇ ꯂꯥꯛꯎꯅꯦ ꯀꯗꯥꯏ ꯂꯩꯁꯨ ꯂꯩꯗꯅ ꯀꯗꯥꯏ ꯆꯠꯈ꯭रे ꯍꯧꯖꯤꯛꯇ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯍꯦꯟꯖꯟꯅ ꯎꯕ ꯍꯦꯟꯃꯜꯂꯤ ꯗꯥꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦꯅ ꯐꯔꯦ ꯅꯪꯅ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯌꯥꯎꯔꯅꯤ ꯌꯥꯝ ꯆꯤꯡꯅꯩ 이반이 ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯅꯪꯅ ꯏꯝꯐꯥꯜꯗꯒꯤ ꯅꯄꯥꯕꯨꯡꯗꯣ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯂꯥꯛꯂꯒ ꯀꯉꯥꯎꯅꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗꯒꯤꯅꯦ ꯅꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯕꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯑꯩꯒꯤ ꯏꯄꯥꯗꯣ ꯕꯦꯟ ꯈꯣꯡꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯐꯠꯇꯕꯗ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯕꯦꯟꯒꯤ ꯃꯆꯤꯟꯗꯨꯅ ꯈꯅꯥꯎꯗ ꯂꯦꯡꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤ ꯅꯪꯅ ꯀꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯐꯠꯇꯕꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯔꯔꯣꯏꯅ ꯅꯪꯕꯨ ꯂꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯈꯤꯕꯅꯤ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯧꯕ ꯅꯠꯇꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯐꯠꯇꯕꯗꯨꯗ ꯆꯠꯅꯤꯡꯗꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯕꯩ ꯋꯥꯅꯤꯅꯦ ꯅꯪ ꯅꯀꯣꯛꯀ ꯅꯁꯝꯒ ꯇꯣꯉꯥꯟ ꯇꯥꯒꯦꯔꯥ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯁꯦꯅ ꯂꯥꯛꯏꯅꯦ ꯀꯩꯁꯨ ꯉꯝꯖꯗꯕ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯉꯣꯟꯗꯕꯨ ꯀꯩ ꯇꯥꯟꯗꯣꯏꯅꯣ ꯇꯥꯇꯣꯝꯄꯣꯛꯅꯕꯨ ꯌꯥꯔꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯕꯨꯔꯣ ꯇꯥꯇꯣꯝꯄꯣꯛꯁꯦ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ ꯇꯧꯕꯅꯤ ꯅꯣꯏ ꯁꯟꯗꯣ ꯅꯥꯔꯕꯣ ꯂꯧ ꯈꯣꯏꯒꯗꯕ ꯂꯩꯕ꯭ꯔꯣ ꯑꯁ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯣꯜ ꯇꯧꯈꯥꯏꯁꯦ ꯍꯥꯏꯔꯣ ꯑꯁ ꯇꯥꯇꯣꯝꯄꯣꯛꯁꯤꯃ ꯈꯪꯉꯦ ꯅꯣꯏ ꯂꯧ ꯌꯩꯒꯗꯕ ꯂꯩꯔꯗꯤ ꯅꯣꯕꯣ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯒꯦ ꯏꯟꯖꯥꯡꯗꯤ ꯈꯔ ꯍꯧꯍꯟꯁꯤꯀꯣ ꯄꯩꯁా ꯈꯔ ꯍꯟꯖꯜꯂꯣ ꯅꯣꯕꯣꯅ ꯃꯊꯤꯟ ꯀꯨꯠ ꯌꯣꯠꯄ ꯑꯩ ꯉꯥꯅꯨ ꯍꯥꯇꯝ ꯑꯃ ꯂꯩ ꯃꯗꯨ ꯍꯦꯛꯇ ꯌꯥꯜꯂ ꯂꯥꯛꯑꯒꯦ ꯇꯥꯇꯣꯝꯄꯣꯛ ꯂꯣꯏꯔꯦꯍꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯁꯪꯒꯝ ꯀꯌꯥꯅꯣ ꯄꯔꯤ ꯑꯃ ꯌꯧꯕ꯭ꯔꯣ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯌꯧꯔꯝꯃꯅꯤ ꯇꯥꯇꯣꯝꯄꯣꯛꯁꯤꯅꯅꯦ ꯐꯔꯛꯇ ꯉꯥꯡꯗꯅ ꯂꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯕꯨ ꯌꯥꯔꯗꯤꯅꯦ ꯇꯤꯟ ꯌꯣꯠꯄ ꯉꯥꯅꯨꯗꯣ ꯑꯩꯅ ꯂꯩꯗꯣꯏꯅꯦ ꯀꯩ ꯊꯕꯛꯅꯣ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣই ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅꯅꯦ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯩꯌꯦꯕ ꯑꯣ ꯃꯥꯟꯇꯣꯞ ꯈꯟꯕꯩꯔꯣ ꯅꯠꯇꯦꯍꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯇꯥꯇꯣꯝꯄꯣꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯁꯥꯕꯤꯌꯣꯕ ꯇꯥꯇꯣꯝꯄꯣꯛ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯃꯗꯨ ꯔꯥꯁꯤ ꯌꯥꯝ ꯀꯪꯅꯤꯗ ꯀꯩꯗꯧꯕꯩ ꯔꯥꯁꯤ ꯀꯪꯗꯣꯏꯅꯣ
ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥ ꯀꯣꯏꯅꯕ ꯂꯩ ꯌꯧꯅꯈ꯭ꯔꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯃꯗꯨ ꯉꯝꯃꯣꯏꯗ ꯑꯣꯔꯤꯁꯨ ꯅꯠꯇꯕꯁꯤꯗ ꯑꯣꯔꯤ ꯑꯣꯏꯔꯗꯤ ꯉꯝꯗꯣꯏꯔꯣ ꯑꯗꯨꯏ ꯀꯣꯏꯁꯟꯗꯨꯅ ꯍꯦꯟꯅ ꯂꯨꯈ꯭ꯔꯦꯗ ꯌꯥꯝ ꯂꯨꯔꯒ ꯆꯦꯟꯈ꯭ꯔꯁꯤꯔꯣ ꯏꯕꯥꯅꯤ ꯉꯁꯤ ꯇꯥꯇꯨꯝꯄꯣ ꯑꯁ ꯁ꯭ꯇꯦꯖꯇꯒꯅꯦ ꯅꯤꯈꯥꯏꯕ ꯌꯥꯕ ꯗ꯭ꯔꯦꯁꯀ ꯄꯥꯡꯒꯗ꯭ꯔꯣ? ꯀꯔꯝꯕ ꯈꯨꯅꯤꯛꯅꯣ? ꯌꯥꯝ ꯂꯥꯡꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯞꯄꯒꯤꯔꯣ? 이사이두부 아이 이사이 착라게 아이 자고 잘하게 ꯑꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯣꯔꯦꯒꯤ ꯐꯨꯔꯤꯠ ꯂꯩꯒ ꯌꯥꯝ ꯌꯦꯛꯄꯗꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. 야리 이베마 모래 풀이 들리잖니 야만고 난기 시대기네 포렌 만바 가라 꼬딱도 보면 영적이 야니 ꯑꯁꯣꯝꯗꯩ ꯌꯦꯡꯕꯤꯔꯣ. 총기지라 포렌 파티자 ꯍꯣꯏ 왜마 시대 레이레 이베마 치찹자 마추주 따구분데기 무추 너희 드레싱 룸 그dom다 레이기 ꯁꯣꯝꯒꯤꯁꯤꯗ ꯆꯪꯕꯤꯔꯣ. 미가 다 잘랐겠누까 이베마 짭짜래 그래네 이는 띠가이니 카이리야 이베마 아이게 이제 누비무 각레이 마기 아마 레락트라디네 핵다 차오데바 안다 칸게바 ꯑꯁꯤꯗ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ. 총기지라 ꯍꯣꯏ 이베마 시원해 레라게 아이게 이제 누비다 난가 왕자고 짬만해 아드 나온다 잘하지 짭짜라니 아드 나 시담 들리찬 비루 줘봐 ꯆꯥꯔꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯨꯔꯛꯄ ꯌꯥꯅꯤꯌꯦ. 아두가 한 돈진 떠야봐 나한테 저 까는 거라고 있잖니 들리 비오 그러기 잡자니 너무 들리찬 비오 ꯁꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ. 하이마 얌파제예 잡자라니 마가야 말하오니 강어봐 아두 해들 러러게 야래 ꯁꯣꯁꯤ ꯁꯣꯝꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. 마니